ꯂꯥꯏ ꯐꯠꯇꯕ ꯂꯩꯀꯣ ꯁ꯭ꯋꯥꯏꯗ ꯂꯥꯏ ꯐꯠꯇꯕ ꯂꯩꯕ ꯃꯥꯜꯂꯦ ꯑꯩꯒꯤ ꯏꯁꯧꯗꯣ ꯍꯧꯔꯛꯀꯗꯣꯔꯦꯀꯣ ꯍꯥꯎꯗꯣꯏꯖꯥꯠꯅꯤꯀꯣ ꯁꯤꯁꯨ ꯑꯩꯈꯣꯏ ꯅꯨꯡꯇꯤꯒꯤ ꯆꯥꯛ ꯊꯣꯡꯉꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯈꯨꯗꯣꯞ ꯂꯧꯊꯣꯛꯑꯒ ꯆꯥꯛ ꯊꯣꯡꯉꯝꯒꯗ꯭ꯔꯥ ꯃꯌꯥꯝ ꯉꯁꯤꯗꯤ ꯁꯒꯣꯜꯍꯋꯥꯏꯒ ꯄꯥꯟꯒ ꯊꯣꯡꯒꯦ ꯇꯧꯕꯅꯦꯕꯀꯣ ꯁꯤꯅ ꯄꯥꯟ ꯂꯩꯔꯦ ꯁꯤꯅ ꯎꯀꯥꯕꯤ ꯑꯌꯥꯏꯕ ꯑꯗꯒꯤꯗꯤ ꯇꯤꯜꯍꯧ ꯅꯄꯥꯛꯄꯤ ꯁꯤꯡ ꯈꯔ ꯑꯗꯨꯒ ꯁꯤꯗ ꯀꯩꯅꯣ ꯂꯩꯔꯦ ꯀꯔꯤ ꯉꯥꯔꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗꯅ ꯁꯒꯣꯜꯍꯋꯥꯏ ꯂꯩꯔꯦ ꯁꯤꯁꯤꯅ ꯂꯩꯋꯥꯁꯦ ꯁꯤꯡꯖꯨ ꯇꯧꯒꯦ ꯇꯧꯕꯅꯦꯕꯀꯣ ꯑꯗꯨꯗꯤ ꯃꯈꯥ ꯇꯥꯅ ꯎꯠꯆꯔꯒꯦ ꯑꯗꯨꯒ ꯀꯥꯡꯒꯧ ꯑꯃꯁꯨ ꯉꯧꯗꯣꯏꯅꯦꯕ ꯑꯗꯣ ꯂꯩꯋꯥꯁꯦ ꯍꯥꯟꯅ ꯀꯥꯝꯊꯣꯛꯈ꯭ꯔꯒꯦ ꯑꯗꯨꯒ ꯁꯤꯡꯖꯨꯁꯦ ꯁꯨꯔꯤꯀꯥꯟꯗ ꯀꯥꯡꯒꯧ ꯉꯧꯅꯕ ꯃꯆꯜꯗꯣ ꯑꯃꯨꯛ ꯁꯦꯝꯃꯒ ꯀꯥꯡꯒꯧ ꯉꯧꯕꯩꯗꯨꯁꯨ ꯍꯥꯞꯆꯔꯛꯀꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯊꯣꯡꯕ ꯍꯧꯔꯁꯦ ꯑꯗꯨꯒ ꯂꯩꯋꯥꯁꯦ ꯍꯥꯟꯅ ꯀꯥꯝꯊꯣꯛꯈ꯭ꯔꯒꯦ ꯃꯌꯥꯝꯗꯣ ꯂꯩꯋꯥꯁꯦ ꯍꯥꯞꯆꯜꯂꯒꯦꯕꯀꯣ ꯂꯩꯋꯥ ꯍꯥꯞꯄꯒꯦ ꯑꯗꯨꯒ ꯂꯩꯋꯥ ꯁꯤꯡꯖꯨ ꯑꯃ ꯐꯖꯅ ꯇꯧꯔꯒꯦ ꯂꯩꯋꯥꯁꯦ ꯈꯔ ꯂꯤꯔꯦ ꯑꯗꯨꯒꯤꯅꯦ ꯁꯤ ꯋꯥ ꯑꯣꯟꯁꯤꯜꯂꯛꯀꯗꯧꯔꯦ ꯑꯗꯨꯒꯤꯅꯦꯕꯀꯣ ꯑꯗꯨꯗꯤ ꯏꯁꯤꯡ ꯍꯥꯞꯆꯤꯜꯂꯒꯦ ꯑꯗꯨꯒ ꯀꯥꯝꯊꯣꯛꯈ꯭ꯔꯁꯦ ꯂꯩꯋꯥꯁꯦ ꯉꯁꯥꯏꯅ ꯀꯥꯝꯕꯗꯤ ꯌꯥꯔꯄꯣꯠꯅꯤꯗ ꯏꯟꯖꯥꯡ ꯑꯃꯨꯛ ꯁꯦꯝ ꯑꯃꯃꯨꯛ ꯇꯧ ꯚꯤꯗꯤꯑꯣ ꯐꯖꯅꯕꯅꯦꯅ ꯖꯃꯦꯂꯥ ꯇꯧꯔꯤꯀꯥꯟꯗ ꯆꯥꯛ ꯊꯣꯡꯕ ꯊꯦꯡꯗꯣꯏꯅꯦꯕ ꯄꯥꯕꯨꯡꯒꯤ ꯈꯣꯟꯊꯤ ꯆꯥꯗꯣꯏꯅꯦ ꯑꯩ ꯆꯥꯛ ꯂꯥꯝꯃꯦꯅ ꯍꯥꯏꯔꯝꯃꯕꯅꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯂꯩꯋꯥꯁꯦ ꯀꯥꯝꯊꯣꯛꯈ꯭ꯔꯒꯦꯀꯣ ꯃꯌꯥꯝꯗꯣ ꯏꯁꯤꯡ ꯍꯩꯖꯤꯜꯂꯒꯦꯕꯀꯣ ꯑꯩꯒꯤ ꯔꯤꯡ ꯂꯥꯏꯠꯁꯦ ꯉꯍꯥꯛꯃꯨꯛ ꯇꯧꯅ ꯑꯗꯨꯝ ꯌꯥꯗ꯭ꯔꯤꯀꯣ ꯍꯧꯖꯤꯛꯀꯣ ꯏꯁꯤꯡ ꯍꯩꯖꯤꯜꯂꯦ ꯏꯁꯤꯡꯁꯦ ꯈꯔ ꯌꯥꯝꯅ ꯑꯗꯨꯝ ꯍꯩꯒꯦꯀꯣ ꯑꯩ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯃꯥꯏꯁꯦ ꯂꯩꯊꯔꯛꯄ ꯍꯧꯔꯤꯁꯦ ꯑꯩ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯉꯦ ꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝꯅ ꯂꯩꯌꯣ ꯑꯗꯨꯗꯤ ꯏꯁꯤꯡ ꯑꯃꯨꯛꯀ ꯍꯩꯒꯦ ꯑꯗꯨꯗꯨꯒ ꯉꯁꯥꯏꯒꯤ ꯁꯤꯡ ꯀꯣ ꯑꯗꯨꯗꯨꯒ ꯁꯤꯅ ꯅꯄꯥꯛꯄꯤ ꯑꯗꯨꯗꯒꯤꯗꯤ ꯀꯩꯅꯣ ꯇꯤꯜꯍꯧ ꯁꯤ ꯍꯥꯞꯆꯤꯟꯕꯤꯈ꯭ꯔꯒꯦ ꯑꯩꯌꯥ ꯁꯤꯡ ꯅꯄꯥꯛꯄꯤ ꯇꯤꯜꯍꯧ ꯐꯣꯟꯁꯤꯅ ꯑꯩꯕꯨ ꯀꯉꯥꯎꯅꯍꯜꯂꯦ ꯑꯗꯨꯗꯨꯒ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤꯡꯗꯣ ꯀꯔꯤ ꯉꯥ ꯑꯌꯥꯏꯕꯁꯤꯡꯗꯣ ꯍꯥꯞꯆꯤꯟꯕꯤꯈ꯭ꯔꯁꯦꯕꯀꯣ ꯑꯗꯨꯗꯨꯒꯅꯦ ꯉꯥꯔꯤꯁꯨ ꯍꯥꯞꯆꯤꯟꯕꯤꯈ꯭ꯔꯁꯦ ꯁꯨꯃꯥꯏꯅ ꯕ꯭ꯔꯥꯎꯟꯇ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯉꯥꯔꯤ ꯍꯥꯞꯆꯤꯟꯈ꯭ꯔꯒꯦ ꯁꯤꯁꯦ ꯐꯖꯅ ꯐꯨꯠꯄꯤꯈꯤꯁꯤꯀꯣ ꯍꯥꯟꯅ ꯑꯗꯨ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯍꯥꯞꯇꯧꯕꯗꯣ ꯍꯥꯞꯄꯒ ꯐꯠ ꯀꯥꯝꯊꯣꯛꯈꯤꯁꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯟꯁꯦ ꯃꯨꯟꯕ ꯌꯥꯝ ꯋꯥꯕꯅꯦꯕꯀꯣ ꯑꯗꯨꯗꯨꯅꯅꯦ ꯀꯥꯝꯊꯣꯛꯁꯦꯕ ꯑꯣꯏꯅ ꯍꯦꯛꯇ ꯃꯌꯥꯝꯀꯣ ꯑꯩꯗꯤ ꯃꯣꯔꯣꯛꯁꯦ ꯑꯗꯨꯝ ꯄꯥꯝꯃꯦ ꯑꯗꯨ ꯃꯌꯥꯝꯒꯤ ꯆꯥꯡ ꯆꯥꯖꯕ ꯃꯌꯥꯝꯅ ꯄꯥꯝꯖꯕ ꯆꯥꯡꯗꯨꯗ ꯑꯗꯨꯝ ꯊꯥꯛꯄꯤꯌꯣ ꯑꯗꯣ ꯑꯩ ꯉꯁꯤꯗꯤ ꯃꯣꯔꯣꯛ ꯈꯔ ꯍꯟꯊꯒꯦ ꯃꯔꯝꯗꯤ ꯑꯩꯁꯦ ꯗꯥꯏꯔꯤꯌꯥ ꯀꯟꯅ ꯇꯧꯔꯤꯕ ꯁꯤ ꯍꯥꯞꯆꯤꯜꯂꯒꯦ ꯌꯥꯝ ꯍꯥꯞꯇ꯭ꯔꯦꯀꯣ ꯍꯥꯏꯗꯤ ꯑꯩ ꯗꯥꯏꯔꯤꯌꯥ ꯀꯟꯅ ꯇꯧꯔꯤꯕ ꯑꯁꯦꯡꯕꯩꯗꯤ ꯑꯩꯗꯤ ꯃꯣꯔꯣꯛ ꯌꯥꯝ ꯆꯥꯕ ꯃꯣꯔꯣꯛꯁꯦ ꯍꯦꯛꯇ ꯇꯤꯡꯈꯠꯇꯅ ꯆꯥꯕ ꯃꯤꯅꯦꯕ ꯑꯩꯗꯤ ꯑꯗꯨꯗꯨꯒ ꯌꯥꯔꯦ ꯁꯤꯁꯦ ꯁꯧꯍꯜꯂꯁꯦ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯉꯥꯏꯍꯥꯛꯇꯪ ꯊꯝꯒꯦꯀꯣ ꯁꯤ ꯍꯦꯛꯇ ꯈꯨꯝꯃꯗꯕꯅꯦ ꯑꯩ ꯉꯥꯏꯍꯥꯛ ꯁꯧꯍꯜꯂꯒꯦ ꯑꯗꯨꯗꯨꯒ ꯍꯦꯛꯇ ꯀꯩꯅꯣꯅꯦ ꯍꯥꯏꯗꯤ ꯄꯣꯠꯁꯦ ꯑꯩꯗꯤ ꯊꯥꯎ ꯉꯧꯗꯕꯤꯗ ꯊꯣꯡꯗꯣꯏꯅꯤꯅꯅꯦ ꯄꯣꯠꯁꯦ ꯊꯥꯎ ꯉꯧꯗꯕꯤꯗ ꯊꯣꯡꯗꯣꯏꯅꯤꯅ ꯀꯩ ꯍꯥꯏꯅꯤ ꯍꯥꯟꯅ ꯂꯣꯏꯅ ꯁꯧꯗꯣꯛꯍꯟꯕꯁꯤꯅ ꯍꯥꯎꯕꯅꯦꯕꯀꯣ ꯃꯨꯟꯅ ꯁꯧꯗꯣꯛꯍꯜꯂꯕ ꯃꯇꯨꯡꯗ ꯁꯒꯣꯜ ꯍꯋꯥꯏꯒ ꯄꯥꯟꯒꯁꯦ ꯍꯥꯞꯆꯤꯜꯂꯒ ꯀꯥꯝꯊꯣꯛꯈ꯭ꯔꯁꯦꯕ ꯑꯗꯨꯒ ꯔꯦꯗꯤ ꯑꯣꯏꯕ ꯌꯥꯔꯦ ꯑꯗꯨꯗꯤ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯎꯠꯆꯔꯛꯑꯒꯦ ꯀꯥꯡꯒꯧ ꯉꯧꯕꯒꯤ ꯑꯃꯨꯛ ꯁꯤꯁꯤꯅ ꯀꯥꯡꯒꯧꯒꯤꯅꯦꯕꯀꯣ ꯑꯗꯩꯗꯤ ꯁꯤꯡ ꯇꯤꯜꯍꯧ ꯅꯄꯥꯛꯄꯤ ꯑꯗꯒꯤꯗꯤ ꯍꯋꯥꯏ ꯑꯁꯥꯡꯕꯤꯗꯣ ꯑꯂꯨ ꯑꯗꯨꯗꯨꯒ ꯁꯤꯁꯤꯅ ꯀꯩꯅꯣ ꯅꯨꯡꯁꯤꯍꯤꯗꯥꯛ ꯈꯤꯇꯪ ꯅꯨꯡꯁꯤꯍꯤꯗꯥꯛꯁꯦ ꯃꯌꯥꯝ ꯍꯥꯞꯀꯦ ꯇꯧꯕꯅꯦꯕꯀꯣ ꯅꯨꯡꯁꯤꯍꯤꯗꯥꯛ ꯌꯥꯝ ꯍꯧꯔꯝꯗ꯭ꯔꯦ ꯑꯗꯨꯒ ꯍꯋꯥꯏ ꯃꯪꯒꯜ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯀꯥꯡꯒꯧ ꯉꯧꯕ ꯈꯨꯗꯤꯡꯒꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯗꯤ ꯍꯥꯏꯗꯤ ꯍꯋꯥꯏ ꯃꯪꯒꯜ ꯌꯥꯎꯗ꯭ꯔꯗꯤ ꯆꯥꯅꯤꯡꯗꯦ ꯑꯗꯨꯝ ꯇꯧꯋꯦ ꯑꯗꯣ ꯑꯩꯁꯨ ꯆꯥꯅꯤꯡꯗꯦꯕꯀꯣ ꯑꯗꯨꯗꯨꯅ ꯍꯋꯥꯏ ꯃꯪꯒꯜ ꯌꯥꯎꯔꯒ ꯐꯖꯅ ꯉꯧꯗꯣꯏꯅꯦ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯉꯧꯅꯔꯝꯒꯅꯤ ꯉꯧꯗꯕ ꯃꯤꯁꯨ ꯃꯌꯥꯝ ꯂꯩ ꯍꯥꯏꯕꯗꯤ ꯑꯩꯅ ꯑꯥꯗ MA ꯇꯝꯕ ꯆꯠꯄꯗꯣ ꯑꯗꯨꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯁꯤꯡꯗꯣ ꯀꯥꯡꯒꯧꯁꯤꯗꯅꯦ ꯍꯋꯥꯏ ꯌꯥꯎꯗꯕꯤꯗꯅꯦ ꯈꯥꯃꯦꯟ ꯑꯁꯥꯡꯕꯤꯗꯨꯒꯅꯦ ꯀꯣꯕꯤꯗꯨꯒꯅꯦ ꯇꯧꯔ ꯍꯦꯛꯇ ꯉꯧꯋꯦ ꯀꯥꯡꯒꯧꯅ ꯍꯦꯛꯇ ꯍꯥꯏꯌꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯑꯗꯨꯗꯣ ꯁꯥꯛꯅꯦ ꯍꯥꯏꯔꯒ ꯈꯪꯅꯩꯌꯦꯕꯀꯣ ꯑꯗꯣ ꯃꯣꯏꯗꯤ ꯀꯥꯡꯒꯧ ꯍꯥꯏ ꯑꯗꯣ ꯑꯩꯁꯨ ꯃꯣꯏ ꯃꯇꯧ ꯇꯝꯃ ꯑꯗꯨꯝ ꯀꯥꯡꯒꯧ ꯍꯥꯏꯔ ꯑꯗꯨꯝ ꯆꯥꯔꯦ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯗꯤ ꯁꯤ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯅꯦ ꯉꯁꯥꯏ ꯑꯩꯅ ꯁꯧꯍꯟꯈꯤꯕꯗꯣ ꯑꯗꯨ ꯌꯦꯡꯉꯨꯔꯁꯦꯀꯣ ꯃꯌꯥꯝꯗꯣ ꯉꯁꯥꯏꯒꯤꯗꯣ ꯍꯥꯡꯗꯣꯛꯑꯦꯀꯣ ꯐꯖꯅ ꯁꯧꯔꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯅ
ꯍꯋꯥꯏꯖꯥꯔ ꯊꯥꯛꯁꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨ ꯍꯋꯥꯏꯖꯥꯔ ꯄꯨꯔꯛꯈꯤꯅꯤ ꯍꯋꯥꯏꯖꯥꯔ ꯄꯨꯔꯛꯄ ꯉꯥꯏꯒꯤꯁꯦ ꯑꯗꯨ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯁꯤꯁꯦ ꯉꯁꯥꯏꯒꯤ ꯁꯒꯣꯜ ꯍꯋꯥꯏꯁꯦ ꯍꯥꯞꯆꯤꯜꯂꯒꯦ ꯌꯥꯝ ꯁꯥꯏꯀꯣ ꯑꯗꯨꯅ ꯃꯩ ꯈꯔ ꯂꯩꯊꯒꯦ ꯁꯥꯏꯌꯦ ꯄꯣꯛꯑꯦ ꯄꯣꯛꯑꯦ ꯁꯤ ꯍꯥꯞꯆꯤꯟꯒꯦꯀꯣ ꯐꯖꯅ ꯍꯥꯞꯆꯤꯜꯂꯒ ꯃꯥꯏ ꯃꯅꯤꯟꯗꯣ ꯏꯁꯤꯡꯒꯤ ꯃꯥꯒꯤ ꯃꯅꯤꯟꯗꯣ ꯑꯗꯨꯗꯨꯅ ꯌꯥꯝ ꯁꯥꯏꯌꯦꯕ ꯑꯗꯨꯗꯨꯒ ꯄꯥꯟꯁꯦ ꯍꯥꯞꯆꯤꯜꯂꯒꯦ ꯃꯍꯤ ꯂꯥꯡꯉꯣꯏꯀꯣ ꯀꯩꯁꯨ ꯑꯩꯅ ꯃꯍꯤ ꯃꯌꯥꯝ ꯍꯥꯞꯆꯤꯜꯂꯤꯁꯦ ꯀꯩꯅꯣ ꯇꯧꯅꯕꯅꯦ ꯍꯣꯔꯦꯟ ꯅꯪꯁꯤꯟꯍꯟꯗꯣꯏꯅꯦ ꯑꯗꯨꯝ ꯀꯨꯏꯅ ꯁꯧꯍꯟꯒꯦ ꯇꯧꯕꯩꯅꯦ ꯍꯋꯥꯏꯖꯥꯔ ꯑꯃꯨꯛ ꯍꯥꯞꯄꯅꯤ ꯍꯋꯥꯏꯖꯥꯔꯁꯦ ꯈꯔ ꯌꯥꯝ ꯑꯗꯨꯝ ꯍꯥꯞꯆꯤꯟꯒꯦꯕꯀꯣ ꯑꯗꯨꯝ ꯍꯥꯞꯄꯒꯦ ꯑꯗꯨꯒ ꯌꯥꯔꯦ ꯑꯩꯈꯣꯏ ꯃꯥ ꯍꯋꯥꯏꯖꯥꯔ ꯊꯤꯜꯂꯛꯑꯃꯤꯅꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯁꯤꯁꯦ ꯄꯤ ꯀꯥꯝꯊꯣꯛꯍꯟꯈ꯭ꯔꯁꯦꯕꯀꯣ ꯃꯅꯨꯡ ꯀꯩꯀꯥ ꯆꯪꯅꯕ ꯊꯨꯝ ꯍꯥꯞꯆꯤꯟꯈ꯭ꯔꯒꯦꯀꯣ ꯑꯩꯗꯤ ꯊꯥꯎ ꯉꯧꯔ ꯆꯥꯅꯤꯡꯗꯦ ꯑꯗꯨꯅ ꯆꯝꯅꯅꯦꯕꯀꯣ ꯊꯣꯡꯉꯤꯁꯦ ꯏꯁꯤꯡꯁꯦ ꯑꯃꯨꯛ ꯁꯧꯒꯠꯍꯜꯂꯛꯑꯒꯦ ꯕ꯭ꯔꯣꯡ ꯕ꯭ꯔꯣꯡ ꯁꯧꯅꯕ ꯊꯨꯝꯁꯦ ꯆꯥꯡ ꯌꯦꯡꯉꯒ ꯑꯗꯨꯝ ꯍꯥꯞꯄꯤꯌꯣ ꯍꯥꯏꯗꯤ ꯌꯥꯝ ꯌꯥꯛꯑꯗꯤ ꯍꯥꯎꯔꯣꯏ ꯑꯗꯨꯅ ꯑꯩꯅ ꯇꯣꯏꯅ ꯍꯥꯏꯕꯗꯣ ꯈꯔ ꯍꯟꯊꯔꯒ ꯑꯗꯨꯝ ꯍꯥꯞꯄꯤꯌꯣ ꯆꯥꯡ ꯈꯪꯗ꯭ꯔꯗꯤ ꯈꯪꯉꯒꯅ ꯆꯞ ꯆꯥꯅ ꯍꯥꯞꯄꯤꯔꯣ ꯑꯅ ꯑꯗꯨꯗꯤ ꯁꯤꯁꯦ ꯃꯈꯨꯝ ꯈꯨꯝꯖꯤꯟꯈ꯭ꯔꯒꯦ ꯑꯗꯨꯗꯨꯒ ꯐꯤꯁ ꯂꯥꯎꯅ ꯀꯥꯝꯊꯣꯛꯈ꯭ꯔꯁꯦ ꯑꯃꯨꯛꯇꯪ ꯑꯣꯠꯂꯒ ꯌꯦꯡꯉꯁꯦꯀꯣ ꯑꯩ ꯌꯥꯝ ꯊꯃꯣꯏꯁꯦ ꯀꯥꯏꯔꯦ ꯍꯥꯏꯅ ꯇꯧꯔꯦꯀꯣ ꯍꯥꯎꯗꯣꯏꯖꯥꯅꯤꯍꯦ ꯃꯌꯥꯝ ꯑꯗꯣ ꯁꯒꯣꯜꯍꯋꯥꯏ ꯊꯣꯡꯕꯗꯗꯤ ꯁꯒꯣꯜꯍꯋꯥꯏꯕꯨ ꯍꯦꯛ ꯍꯥꯞꯄꯗꯤ ꯃꯆꯨ ꯍꯥꯞꯄꯤꯒꯅꯨꯀꯣ ꯑꯩꯁꯨ ꯃꯔꯝꯗꯤ ꯈꯪꯗꯦ ꯑꯗꯣ ꯐꯠꯇꯦ ꯍꯥꯏꯅꯕꯅꯦ ꯑꯍꯜ ꯂꯃꯟꯅ ꯑꯩꯁꯨ ꯃꯣꯔꯣꯛ ꯈꯤꯇꯪ ꯍꯥꯞꯆꯒꯦ ꯑꯩ ꯃꯣꯔꯣꯛꯁꯦ ꯄꯦꯟꯗꯧ ꯃꯥꯟꯗꯦ ꯑꯩ ꯃꯣꯔꯣꯛ ꯑꯗꯨꯝ ꯄꯥꯝꯃꯦꯕ ꯁꯧꯕꯤꯕ ꯌꯥꯗꯦ ꯑꯗꯣ ꯃꯌꯥꯝꯗꯤ ꯃꯣꯔꯣꯛ ꯆꯥꯗ꯭ꯔꯒꯗꯤ ꯃꯣꯔꯣꯛ ꯌꯥꯝ ꯍꯥꯞꯄꯤꯔꯨꯅꯨꯀꯣ ꯇꯨ ꯌꯦꯡꯉꯨꯇꯣ ꯑꯩꯅ ꯁꯨꯝ ꯌꯦꯡꯍꯧꯗꯕꯗ ꯅꯝꯊ ꯂꯩꯔꯝꯃꯤꯁꯦ ꯑꯩꯒꯤ ꯇ꯭ꯔꯥꯏꯄꯣꯠꯁꯦ ꯑꯩꯅ ꯉꯁꯤ ꯊꯨꯗꯦꯛꯈꯤꯗ꯭ꯔꯣꯕꯅꯦ ꯑꯩ ꯁꯥꯎꯅꯤꯡꯉꯛꯑꯗꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯈꯨꯝ ꯈꯨꯝꯖꯤꯟꯈ꯭ꯔꯒꯦ ꯑꯗꯨꯗꯤ ꯀꯥꯝꯊꯣꯛꯍꯟꯈ꯭ꯔꯁꯦ ꯄꯤꯁ ꯂꯥꯎꯅ ꯑꯗꯨꯗꯤ ꯀꯥꯡꯒꯧ ꯉꯧꯅꯕ ꯑꯃꯨꯛ ꯇꯧꯔꯁꯦ ꯑꯗꯨꯗꯤ ꯀꯥꯡꯒꯧ ꯉꯧꯅꯕ ꯊꯥꯎ ꯍꯩꯖꯤꯜꯂꯒꯦꯀꯣ ꯚꯤꯗꯤꯑꯣꯁꯦ ꯅꯝꯃꯒ ꯐ꯭ꯂꯣꯞ ꯆꯠꯀꯗ꯭ꯔꯅ ꯌꯥꯝ ꯄꯥꯈꯠꯂꯦ ꯇꯧꯋꯦꯕ ꯍꯥꯏꯗꯤ ꯇꯧꯕ ꯌꯥꯝ ꯌꯥꯎꯋꯦꯕ ꯁꯣꯝꯗꯁꯨ ꯀꯩꯅꯣ ꯇꯧꯁꯜꯂꯛꯑꯦꯀꯣ ꯉꯁꯥꯏꯒꯤ ꯀꯥꯝꯈꯤꯕꯗꯣ ꯃꯈꯣꯟꯁꯦ ꯇꯥꯔꯝꯒꯅꯤ ꯈꯥꯡꯁꯦ ꯁꯥꯒꯠꯂꯛꯑꯦꯕꯀꯣ ꯑꯗꯨꯗꯨꯅ ꯊꯥꯎ ꯉꯧꯕ ꯍꯧꯔꯒꯦ ꯑꯗꯨꯗꯨꯒ ꯃꯩꯁꯦ ꯂꯩꯊꯔꯒꯦꯕꯀꯣ ꯌꯥꯝ ꯊꯤꯅ ꯁꯥꯔꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯇꯤꯜꯍꯧꯁꯦ ꯉꯧꯕ ꯍꯧꯔꯒꯦ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯅꯥꯟꯊꯈꯤꯅꯦꯕ ꯑꯩ ꯀꯔꯤꯅꯣ ꯈꯪꯗꯦꯗ ꯃꯁꯤ ꯊꯨꯗꯦꯛꯈꯤꯗꯣꯏꯅꯦ ꯌꯦꯡꯉꯣ ꯑꯩ ꯁꯥꯎꯔꯛꯑꯗꯤ ꯃꯌꯥꯝ ꯑꯩꯁꯦ ꯏꯁꯧ ꯌꯥꯝ ꯂꯥꯡꯒꯟꯕꯅꯦ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯇꯤꯜꯍꯧꯁꯦ ꯊꯥꯗꯔꯒꯦ ꯑꯗꯒꯤꯗꯤ ꯁꯤꯡ ꯑꯗꯨꯒ ꯅꯄꯥꯛꯄꯤ ꯃꯩꯗꯀꯣ ꯌꯥꯎꯗꯕꯅꯤꯅ ꯀꯟꯅ ꯉꯥꯡꯉꯤꯅꯦ ꯇꯧꯔꯤ ꯁꯨꯃꯥꯏꯅ ꯂꯩꯔꯦꯀꯣ ꯑꯗꯨꯗꯨꯒ ꯍꯧꯖꯤꯛ ꯃꯆꯨ ꯊꯥꯛꯆꯤꯜꯂꯒꯦ ꯑꯩ ꯍꯧꯗꯣꯡꯁꯦ ꯑꯩ ꯍꯧꯗꯣꯡ ꯃꯁꯛ ꯐꯖꯕ ꯑꯃ ꯂꯩꯀꯣ ꯃꯌꯥꯝ ꯃꯇꯨꯡꯗ ꯎꯠꯂꯛꯀꯦ ꯁꯤ ꯈꯔ ꯊꯥꯛꯆꯤꯟꯕꯤꯔꯅꯤ ꯌꯥꯝ ꯊꯥꯛꯆꯤꯜꯂꯨꯅꯨ ꯅꯠꯇ꯭ꯔꯗꯤ ꯈꯥꯒꯅꯤꯀꯣ ꯑꯗꯒꯤꯗꯤ ꯃꯣꯔꯣꯛꯁꯦ ꯌꯥꯝ ꯊꯥꯛꯆꯔꯔꯣꯏꯒꯦ ꯃꯣꯔꯣꯛ ꯌꯥꯝ ꯍꯥꯞꯄꯗꯣ ꯑꯩ ꯍꯧꯖꯤꯛ ꯗꯥꯏꯔꯤ ꯌꯥꯝ ꯀꯟꯅ ꯇꯧꯔꯤꯕ ꯁꯤ ꯈꯤꯇꯪ ꯍꯥꯞꯀꯦ ꯃꯌꯥꯝꯗꯗꯤ ꯁꯤꯐꯧꯁꯦ ꯌꯥꯝꯃꯟꯕꯕꯨꯁꯨ ꯌꯥꯎꯕ ꯌꯥꯏ ꯀꯌꯥ ꯂꯩꯀꯥꯟꯗ ꯑꯩꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯖꯥꯡꯁꯦ ꯃꯌꯥꯝ ꯄꯥꯛ ꯆꯥ ꯉꯝꯗꯦ ꯑꯗꯨꯗꯨꯅ ꯑꯩ ꯈꯖꯤꯛ ꯃꯣꯔꯣꯛꯁꯦ ꯌꯥꯝ ꯍꯟꯊꯔ ꯊꯥꯛꯑꯦꯕꯀꯣ ꯑꯗꯣ ꯌꯨꯝꯗꯗꯤ ꯑꯗꯨꯝ ꯆꯥꯡꯁꯦ ꯄꯨꯕ ꯃꯥꯟꯅꯩꯌꯦꯕ ꯑꯩꯈꯣই ꯏꯃꯨꯡ ꯑꯗꯨꯝ ꯃꯣꯔꯣꯛ ꯆꯥꯏꯌꯦꯕꯀꯣ ꯁꯤꯁꯦ ꯐꯖꯅ ꯉꯧꯕꯤꯔꯅꯤ ꯀꯥꯞꯄꯛꯏꯗꯣ ꯅꯄꯥꯛꯄꯤꯒꯤ ꯌꯥꯝ ꯁꯧꯅꯤꯡꯕ ꯁꯤꯁꯦ ꯐꯖꯅ ꯉꯧꯔꯅꯤ ꯉꯧꯔꯕ ꯃꯇꯨꯡꯗ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦꯀꯣ ꯃꯌꯥꯝ ꯑꯗꯨꯁꯨ ꯅꯨꯡꯁꯤꯕꯤꯌꯣ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯌꯦꯡꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯩ ꯇ꯭ꯔꯥꯏꯄꯣꯠꯁꯦ ꯑꯩ ꯈꯣꯏꯇꯧꯁꯦ ꯂꯪꯈꯠꯂꯕꯅꯤꯀꯣ ꯁꯤ ꯌꯥꯔꯦ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯂꯨꯁꯦ ꯑꯃꯨꯛ ꯉꯧꯔꯒꯦ
Kuireda yum lakpadai kangauga sumain chagidam. Alu alu ngawre do hawai sang bi khakha yauthokre ko sawedi. Haina ngawre thau je kitang yam thokhraba male ado mayam di thau yam na happy gano ko ai je thau sang te ekte yam thokhi pai leitaba tawi jo ne siya ro ngawraga sije tawi jo ne ai saunge sumaina ngahak thambirani adu si khumjallage ngahak ko duduga horen asi atay amu hapam dai da ucharaage si tawri manungda aido laiwa nga sagi do adu do soidoke ba adu ulakke nga sagi laiwa do sida laire ko laiwa se aigi oina di midi sumaina phai na soina bane ba ko aigi oina di sumaina soike haidi ne si se sumaina pana haina ne pana soike ba kaigino da sije mahau leibane amtang chara yengo chadri boiragadi sije laimram lomdadi yam chanabane sumaina sije haubani ko mem na sumai chabase aisu imanabi ama laimramda layeba ko mana nga hawai pijabadagi ne yam hawe na aina khangbadagi sumaina dum anamba matamda sumaina chaye aduga thuda thujala akandaga sumaina kogi sumaina soidabido du soira chayeba ko masi chaw yam haubani yam pana soiba ngamadi dum soyu aidi khara ngamjatre pana budi soi ko ai do yam haubani chare yengo me haina sisimdi soibase loi loisilomge ko adai ai video je nungai tira je khangdeba mayam je yengtang yengaga comment ju biramdeba ado haibiro oba nungai te do haidi ai video je quality de quantity na di khara hen bane ba ko aduna quantity na bu heli hende sum laidana aido haurakta ngairiba nina aigi video do yengbada yamna paknamda namjinba manba maong haidi fazana adum khara laidana hijadragasu kitang maong tana namba maong adu mali mande gado haibiramo aba noi adumai haibiramdaba da kemta hairamdana adum yenga chatkibado comment ju kem biramdabida wakhal yam nuaite haba noi sidi ngangnabu yam wai ai kamai tawdunu khangti phagi tawni ko mayam sum noknaba amu pakte harakani adute makha soiba loisilage soiba loirabu ulage kangaugi do adudam ta chatse yam tu hain tawreba ko dute maina uraba thokna nuai gi droponi da tawri si hawai samje hapchen grage tawri jong aina ne ngasi aina ne sai de hegi obo kudingi ko num toju ko binu ham doina haide lai phataba lei ko sada lai phataba lei ba male mana to si ngai hapchen grage nusi dak si horen patharam dai da hap to ni ko sumaina ai sorkadore ai gi show do horkadore ko hawai ngai si so hapchen grage ko ma yam nauri bai ne sawba ya de ai video khunamje nungai ramaroi adu sawira de ko se hapchal lage hawai te ekta jor sumai te ngai thum jo haphaurage thuna munnaba yam nungai gidra potni da tawri je as yam sung kamai tawdoino basibo yone sidi khutna matang sumai sum pai o lo sini ba ai sum sor khatoi ai sauni ko haudoi ba mayam injang hawan ya di show lang bi dana thongo ai dong ni show lang di yaro ya thum tham dai da thum thage thona wa ga sa video sum nam chak chu thong
ꯏꯗꯤꯠꯁꯨ ꯇꯧ ꯀꯅꯥ ꯉꯝꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝ ꯉꯥꯡꯕꯤꯔꯛꯀꯅꯨꯀꯣ ꯌꯨꯇꯨꯕꯇ ꯇꯧꯅꯤꯡꯉꯗꯤ ꯃꯄꯣꯠ ꯃꯆꯩ ꯁꯨꯍꯜꯂꯒ ꯇꯧꯕ ꯀꯩꯗꯧꯒꯦ ꯀꯥꯏꯅ ꯇꯧꯔꯛꯀꯅꯤ ꯑꯃꯨꯛ ꯑꯗꯣ ꯑꯩ ꯄꯩꯁꯥ ꯄꯥꯏꯗꯕꯩꯅꯤ ꯄꯩꯁꯥ ꯄꯥꯏꯔꯀꯥꯟꯗ ꯍꯥꯞꯆꯔꯛꯀꯦ ꯃꯊꯪ ꯑꯗꯨꯗꯤ ꯃꯌꯥꯝ ꯁꯤꯁꯦ ꯑꯃꯨꯛ ꯑꯣꯠꯂꯒꯦꯕꯀꯣ ꯃꯌꯥꯝ ꯑꯣꯠꯂꯒꯦꯀꯣ ꯁꯤꯁꯦ ꯑꯗꯨꯒ ꯑꯩꯕꯨ ꯃꯣꯔꯣꯛ ꯍꯥꯞꯈ꯭ꯔꯕꯣ ꯍꯥꯞꯈ꯭ꯔ ꯃꯥꯜꯂꯦ ꯍꯥꯞꯈ꯭ꯔꯕꯣ ꯍꯥꯞꯇ꯭ꯔꯤꯕꯣ ꯍꯥꯞꯈ꯭ꯔꯦ ꯌꯥꯝ ꯍꯥꯞꯆꯤꯜꯂꯔꯣꯏꯒꯦ ꯁꯤꯁꯦ ꯑꯃꯨꯛ ꯐꯖꯅ ꯉꯧꯕꯤꯔꯒꯦꯀꯣ ꯃꯈꯨꯝ ꯍꯥꯡꯗꯣꯛꯑꯒ ꯊꯝꯁꯦ ꯈꯨꯝꯖꯤꯜꯂꯗꯤ ꯂꯣꯏꯅ ꯕ꯭ꯔ ꯕ꯭ꯔ ꯄꯠꯊꯔꯅꯤ ꯀꯥꯡꯒꯧꯗꯤ ꯕ꯭ꯔ ꯕ꯭ꯔ ꯄꯠꯊꯕꯗꯣ ꯀꯥꯡꯒꯧ ꯃꯥꯟꯗꯕꯅꯦꯕ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯦꯛꯅ ꯂꯩꯕꯁꯤꯅ ꯀꯥꯡꯒꯧ ꯃꯥꯟꯕꯅꯦꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯤꯁꯦ ꯉꯧꯊꯣꯛꯈꯤꯒꯦ ꯑꯗꯨꯗꯨꯒ ꯑꯩꯒꯤ ꯉꯁꯥꯏꯒꯤ ꯂꯩꯋꯥꯗꯣ ꯑꯗꯨꯗꯣ ꯑꯃꯨꯛ ꯁꯤꯡꯖꯨ ꯇꯧꯊꯣꯛꯈꯤꯒꯦ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯉꯁꯥꯏꯒꯤ ꯑꯩꯅ ꯊꯣꯡꯈꯤꯕ ꯏꯟꯖꯥꯡꯗꯣ ꯀꯥꯝꯕ ꯂꯣꯏꯈ꯭ꯔꯕꯅꯦꯕꯀꯣ ꯑꯗꯨ ꯑꯃꯨꯛ ꯁꯧꯍꯟꯕꯒꯤꯗꯣ ꯑꯃꯨꯛ ꯎꯠꯂꯛꯑꯒꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯉꯥꯏꯍꯥꯛꯇꯤ ꯃꯈꯨꯝꯗꯤ ꯈꯨꯝꯃꯒ ꯊꯝꯒꯦ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯥꯡꯗꯣꯛꯁꯦꯕꯀꯣ ꯃꯈꯨꯝꯁꯦ ꯇꯥꯔꯕꯅꯤꯀꯣ ꯍꯥꯡꯗꯣꯛꯑꯒꯦꯀꯣ ꯎꯔꯤꯕ꯭ꯔꯣ ꯑꯩ ꯌꯥꯝ ꯇꯜꯂꯦ ꯍꯥꯏꯅ ꯏꯇꯣ ꯃꯍꯤ ꯂꯥꯡꯉꯤꯁꯦ ꯁꯧꯍꯟꯈꯤꯗꯣꯏꯅꯤꯀꯣ ꯃꯌꯥꯝ ꯇꯨ ꯄꯥꯟꯁꯨ ꯁꯤ ꯂꯩꯔꯦ ꯍꯥꯎꯗꯣꯏꯖꯥꯠꯅꯤꯀꯣ ꯆꯝꯅ ꯆꯥꯔꯒ ꯁꯨꯃꯥꯏꯅ ꯁꯒꯣꯜ ꯍꯋꯥꯏ ꯄꯥꯟ ꯆꯝꯅ ꯆꯥꯕꯁꯦ ꯍꯥꯎꯕꯅꯦ ꯀꯩꯅꯣ ꯊꯥꯎ ꯉꯧꯗꯕꯤꯗ ꯁꯨꯃꯥꯏꯅ ꯂꯩꯔꯦꯀꯣ ꯃꯌꯥꯝ ꯁꯧꯒꯠꯂꯛꯄꯩꯗꯣ ꯑꯗꯨꯗꯤ ꯁꯤꯡꯖꯨ ꯁꯨꯕꯩ ꯂꯣꯝꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯀꯦꯀꯣ ꯃꯥꯏ ꯁꯤ ꯁꯧꯕꯁꯦ ꯐꯅꯌꯥꯝ ꯀꯨꯏꯅ ꯁꯧꯍꯟꯈꯤꯒꯦꯕꯀꯣ ꯑꯗꯨꯗꯨꯒ ꯎꯠꯆꯔꯛꯑꯒꯦ ꯇꯨ ꯃꯈꯨꯝ ꯍꯥꯡꯗꯣꯛꯑꯒꯦꯕꯀꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯗꯤ ꯍꯥꯏꯐꯦꯠ ꯑꯣꯠꯀꯦꯀꯣ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯑꯩ ꯁꯧꯔꯛꯄꯗ ꯑꯣꯠꯂꯦ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯍꯤꯗꯥꯛꯇꯨꯅ ꯂꯣꯏꯔꯛꯄꯗ ꯊꯥꯛꯇꯣꯏꯅꯦꯀꯣ ꯀꯥꯡꯒꯧꯒꯁꯦ ꯍꯥꯎꯗꯣꯏꯖꯥꯠꯅꯤꯍꯦ ꯁꯣꯝꯗꯅ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯣ ꯌꯥꯝ ꯄꯤꯔꯤꯛ ꯁꯧꯒꯠꯂꯛꯑꯦ ꯇꯨ ꯅꯪꯁꯤꯜꯂꯛꯑꯒ ꯍꯥꯎꯗꯣꯏꯖꯥꯠꯅꯤꯀꯣ ꯁꯤꯁꯨ ꯍꯥꯞꯆꯜꯂꯦ ꯌꯦꯠꯅꯥ ꯑꯣꯏꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ ꯍꯥꯞꯆꯜꯂꯦ ꯇꯨ ꯁꯤꯁꯦ ꯐꯖꯅ ꯉꯧꯊꯣꯛꯄꯤꯔꯒꯦ ꯁꯨꯃꯥꯏꯅ ꯉꯧꯔꯣ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯃꯁꯦ ꯑꯗꯣ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤ ꯍꯤꯗꯥꯛꯁꯦ ꯃꯌꯥꯝ ꯍꯥꯞꯄꯗꯤ ꯍꯥꯎꯕꯅꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯂꯩꯔꯗꯤ ꯃꯌꯥꯝ ꯍꯥꯞꯄꯤꯌꯨꯀꯣ ꯉꯁꯤꯗꯣ ꯀꯩꯊꯦꯜꯗꯩ ꯂꯩꯕ ꯆꯠꯄꯗꯁꯨ ꯀꯩꯊꯦꯜꯗ ꯐꯪꯍꯧꯗꯕ ꯑꯗꯨꯒꯤꯅꯤꯗ ꯐꯔꯦ ꯁꯤ ꯂꯣꯏꯔꯦ ꯃꯨꯜꯂꯛꯄꯒꯤ ꯁꯛꯁꯦ ꯌꯦꯡꯁꯤꯀꯣ ꯇꯨ ꯌꯥꯔꯦ ꯁꯤꯁꯦ ꯃꯨꯊꯠꯄ ꯌꯥꯔꯅꯤꯀꯣ ꯃꯨꯊꯠꯂꯁꯤꯀꯣ ꯃꯌꯥꯝ ꯃꯨꯊꯠꯂꯒꯦ ꯌꯥꯔꯦ ꯁꯤꯁꯦ ꯑꯃ ꯂꯣꯏꯔꯦ ꯀꯥꯡꯒꯧꯁꯦ ꯑꯃ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯤꯡꯖꯨ ꯁꯨꯕꯩꯗꯣ ꯑꯗꯨꯝ ꯎꯠꯂꯛꯈꯤꯒꯦ ꯁꯤꯡꯖꯨ ꯁꯨꯕꯗꯩꯗꯣ ꯎꯠꯂꯛꯈꯤꯒꯦ ꯍꯥꯏꯔꯒ ꯎꯠꯂꯛꯇꯕꯁꯤꯗ ꯁꯧꯅꯤꯡꯉꯝꯃꯅꯤ ꯃꯌꯥꯝꯁꯦ ꯉꯥꯛꯇꯪ ꯉꯥꯏꯌꯣꯗꯣ ꯃꯌꯥꯝꯗꯣ ꯁꯤꯗ ꯁꯣꯏꯕ ꯂꯣꯏꯔꯦꯕꯀꯣ ꯂꯩꯋꯥꯗꯣ ꯑꯗꯨꯗꯤ ꯁꯤꯁꯦ ꯁꯣꯝ ꯅꯥꯀꯟꯗ ꯈꯔ ꯏꯟꯊꯣꯛꯀꯦ ꯑꯗꯨꯒ ꯁꯤꯁꯦ ꯏꯟꯖꯜꯂꯛꯀꯦ ꯁꯤꯁꯤꯗꯅꯦ ꯈꯪꯕ꯭ꯔꯥ ꯐꯖꯅ ꯁꯨꯝꯗꯣꯛꯄꯤꯈ꯭ꯔꯒꯦ ꯁꯤ ꯅꯥꯀꯟ ꯑꯃ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯔ ꯊꯝꯍꯧꯒꯦꯀꯣ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯝꯗꯣꯛꯈꯤꯕꯁꯦ ꯁꯣꯝ ꯅꯥꯀꯟꯗ ꯊꯝꯒꯦꯕ ꯈꯪꯕ꯭ꯔꯥ ꯃꯥꯒꯤ ꯃꯍꯤꯁꯦ ꯁꯨꯃꯥꯏꯅ ꯐꯖꯅ ꯁꯨꯝꯗꯣꯛꯑꯒꯦ ꯑꯩꯗꯤ ꯈꯨꯠ ꯌꯥꯝ ꯀꯟꯗꯕꯅꯦ ꯑꯗꯨꯅ ꯌꯥꯝ ꯀꯟꯅ ꯁꯨꯝꯕꯗꯤ ꯉꯝꯃꯣꯏ ꯍꯥꯏꯅ ꯁꯨꯝꯗꯣꯛꯄꯤꯔꯅꯤꯗꯅ ꯐꯖꯅ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯑꯩꯒꯤ ꯈꯨꯗꯣꯞ ꯁꯤꯕꯗꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯒꯤ ꯈꯨꯗꯣꯞ ꯂꯣꯏ ꯂꯧꯊꯣꯛꯆꯔꯦꯀꯣ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯄꯗꯣ ꯅꯨꯡꯕꯨꯗꯤ ꯅꯨꯡꯉꯥꯏ ꯑꯗꯣ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦꯅꯦ ꯈꯨꯗꯣꯞ ꯁꯤꯔꯒ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯈꯣꯠꯇꯦꯅ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣ ꯐꯤ ꯁꯅꯥ ꯂꯩꯇꯕꯩꯅꯤꯀꯣ ꯁꯤꯁꯦ ꯍꯥꯏꯗꯤ ꯐꯤ ꯁꯅꯥ ꯂꯩꯇꯕꯒꯤ ꯑꯗꯣ ꯀꯩꯒꯤꯅೋ ꯍꯥꯏꯀꯥꯟꯗ ꯑꯩꯅ ꯇꯧꯕꯗꯣ ꯌꯦꯠꯅꯅꯤꯗꯅꯀꯣ ꯑꯩꯅ ꯊꯥꯡꯖꯤꯡ ꯃꯦꯠꯈꯤꯕꯗꯣ ꯑꯗꯨꯗꯨꯅ ꯌꯦꯠꯅ ꯇꯧꯕꯅꯤꯅ ꯑꯇꯣꯞꯄ ꯀꯩꯁꯨ ꯍꯥꯏꯗꯤ ꯀꯩꯁꯨꯝꯇꯗ ꯀꯩꯅꯣ ꯇꯧꯗꯦ ꯍꯥꯏꯕ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯁꯨꯃꯥꯏꯅ ꯁꯨꯝꯗꯣꯛꯑꯦ ꯀꯩꯁꯨꯝꯇ ꯍꯥꯏꯗꯤ ꯗ ꯁꯤꯖꯤꯟꯅꯗꯦꯗꯅ ꯌꯦꯠꯀꯦ ꯆꯥꯛ ꯆꯥꯕ ꯑꯐꯕ ꯄꯥꯏꯕ ꯂꯣꯝꯗ ꯂꯣꯏ ꯁꯤꯖꯤꯟꯅꯩꯗꯅꯀꯣ ꯑꯗꯣ ꯃꯧꯒꯨꯝꯕ ꯑꯗꯒꯤꯗꯤ ꯏꯅꯦ ꯏꯅꯝꯃ ꯀꯩꯀꯥ ꯂꯩꯔꯤ ꯃꯌꯥꯝꯁꯦ
ꯃꯣꯏ ꯅꯨꯡꯇꯤꯒꯤ ꯃꯣꯏ ꯈꯨꯗꯣꯞ ꯁꯤꯕ ꯗꯁꯥꯒꯤ ꯑꯣꯏꯔꯣ ꯑꯃꯒꯤ ꯑꯣꯏꯔꯣ ꯁꯤꯕ ꯑꯩꯁꯨ ꯗꯁꯥꯒꯤꯅꯦꯕꯀꯣ ꯑꯩꯅ ꯁꯤꯔꯤꯁꯤꯡꯗꯣ ꯑꯗꯣ ꯃꯣꯏ ꯁꯤꯔꯤꯁꯤꯡꯗꯣ ꯁꯤꯔꯒ ꯃꯣꯏ ꯅꯨꯡꯇꯤꯒꯤ ꯆꯥꯛ ꯊꯣꯡꯉꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯈꯨꯗꯣꯞ ꯂꯧꯊꯣꯛꯑꯒ ꯆꯥꯛ ꯊꯣꯡꯉꯝꯒꯗ꯭ꯔꯥ ꯐꯔꯦ ꯑꯗꯨꯗꯤ ꯂꯩꯋꯥꯁꯦ ꯁꯨꯅꯕ ꯂꯩꯋꯥꯁꯤꯡꯁꯨ ꯁꯦꯝꯕ ꯍꯧꯔꯛꯑꯒꯦꯀꯣ ꯃꯌꯥꯝꯗꯣ ꯁꯤꯗ ꯍꯋꯥꯏ ꯍꯥꯏꯒꯦ ꯇꯧꯋꯦ ꯑꯃ ꯀꯔꯤ ꯉꯥ ꯂꯩꯔꯦꯕꯀꯣ ꯑꯗꯨꯗꯨꯒ ꯀꯩꯅꯣ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯃꯣꯔꯣꯛ ꯑꯗꯨꯒ ꯉꯥꯔꯤ ꯂꯩꯔꯦꯀꯣ ꯑꯗꯨꯗꯨꯒ ꯊꯨꯝꯁꯤꯒ ꯐꯖꯅ ꯅꯣꯏꯒꯥꯏꯕꯤꯔꯒꯦꯀꯣ ꯑꯩ ꯈꯨꯠꯁꯥꯁꯦ ꯑꯗꯨꯝ ꯈꯔ ꯊꯤꯕꯅꯦ ꯑꯗꯣ ꯃꯣꯠꯇꯤ ꯃꯣꯠꯇꯕꯅꯦ ꯅꯥꯟꯅ ꯑꯗꯨꯝ ꯊꯝꯕꯅꯦ ꯃꯁꯥꯒꯤ ꯃꯄꯣꯛꯀꯤ ꯊꯤꯖꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯍꯪꯒꯣꯏꯕꯤꯕ ꯇꯧꯕꯤꯒꯅꯣ ꯍꯥꯏꯗꯤꯅꯦ ꯃꯩꯇꯩꯅꯤꯅꯅꯦ ꯈꯨꯠꯅ ꯂꯣꯏ ꯁꯤꯖꯤꯟꯅꯕꯅꯦꯕ ꯏꯟꯖꯥꯡ ꯊꯣꯡꯕ ꯏꯔꯣꯟꯕ ꯍꯣꯏ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯈꯨꯠꯅ ꯁꯤꯖꯤꯟꯅꯔꯝꯗꯕꯁꯨ ꯂꯩꯔꯝꯕꯕꯨꯗꯤ ꯌꯥꯏ ꯑꯗꯣ ꯑꯩ ꯎꯖꯗ꯭ꯔꯤꯀꯣ ꯑꯗꯣ ꯑꯩ ꯅꯥꯟꯅꯗꯤ ꯇꯧꯖꯕꯅꯤꯗ ꯊꯕꯛ ꯇꯧꯕꯗ ꯃꯣꯠꯅ ꯆꯃꯣꯠ ꯆꯅꯥꯏꯅꯔꯒꯗꯤ ꯇꯧꯖꯗꯕꯅꯦꯕ ꯑꯗꯣ ꯑꯩꯒꯤꯗꯤ ꯁꯤ ꯃꯄꯥꯡꯁꯦ ꯂꯧꯊꯣꯛꯀꯦꯀꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯣ ꯃꯄ꯭ꯔꯥꯡꯒꯨꯝꯕꯁꯦ ꯆꯥꯕ ꯌꯥꯎꯔꯝꯃꯗꯤ ꯌꯥꯝ ꯁꯥꯎꯋꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯃꯍꯤꯁꯦ ꯍꯥꯏꯅ ꯐꯖꯅ ꯁꯨꯝꯖꯤꯟꯕꯤꯔꯒꯦ ꯁꯤꯒꯤ ꯑꯃꯨꯛ ꯍꯩꯅꯗꯦ ꯍꯥꯏꯔꯛꯇꯅꯕ ꯑꯩꯗꯤꯕ ꯏꯀꯥꯏꯖꯩꯌꯦ ꯇꯣꯏꯁꯦ ꯁꯤꯁꯦ ꯅꯥꯀꯟ ꯑꯃꯗ ꯆꯤꯊꯣꯛꯑꯒ ꯁꯤꯁꯦ ꯊꯝꯕꯤꯈ꯭ꯔꯒꯦꯀꯣ ꯑꯗꯨꯗꯨꯒ ꯁꯤꯉꯩꯁꯦ ꯄꯨꯂꯞ ꯄꯨꯟꯅ ꯃꯦꯠꯁꯤꯜꯂꯒꯦ ꯁꯤꯁꯦ ꯐꯖꯅ ꯁꯨꯃꯥꯏꯅ ꯃꯦꯠꯄꯤꯔꯒꯦ ꯉꯥ ꯈꯔ ꯍꯥꯞꯄꯁꯦ ꯍꯥꯎꯕꯅꯤꯀꯣ ꯁꯤꯒꯤ ꯂꯩꯋꯥꯒꯤꯗ ꯅꯍꯥꯟꯈꯩ ꯃꯣꯔꯣꯛ ꯃꯦꯠꯄꯗꯗꯤ ꯑꯩ ꯉꯥ ꯍꯥꯞꯇꯦꯗꯅꯀꯣ ꯑꯗꯣ ꯂꯩꯋꯥ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗꯗꯤ ꯃꯣꯔꯣꯛ ꯍꯥꯞꯄꯁꯦ ꯌꯥꯝ ꯍꯥꯎꯕꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤꯖꯁꯤꯅ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯉꯁꯤꯁꯦ ꯉꯦꯟꯅ ꯉꯪꯉꯦ ꯑꯩꯅ ꯃꯔꯣꯟ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯁꯤꯖꯤꯟꯅꯗꯕꯒ ꯃꯈꯣꯟꯁꯦ ꯑꯩꯅ ꯃꯔꯣꯟ ꯑꯃ ꯑꯗꯨꯗꯨꯒꯤ ꯋꯥꯁꯦ ꯀꯟꯅ ꯄꯣꯛꯈꯥꯏꯉꯩꯅꯦ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯑꯩꯗꯤ ꯃꯁꯥꯒꯤ ꯋꯥ ꯉꯥꯡꯕꯁꯨ ꯃꯈꯣꯟ ꯑꯗꯨꯝ ꯆꯥꯎꯋꯦꯕꯀꯣ ꯑꯗꯨꯅꯤꯗ ꯑꯗꯨꯗꯤ ꯉꯁꯥꯏꯒꯤ ꯁꯤꯁꯦ ꯀꯩꯅꯣ ꯂꯩꯋꯥ ꯕꯦꯝꯕꯨ ꯁꯨꯠ ꯍꯥꯏꯕ꯭ꯔꯣ ꯑꯁꯦꯡꯕꯗꯤ ꯁꯤꯁꯦ ꯀꯪꯅ ꯁꯨꯝꯗꯣꯛꯄꯤꯒꯗꯕꯅꯤꯀꯣ ꯑꯩ ꯌꯥꯝ ꯀꯟꯅ ꯀꯪꯅ ꯁꯨꯝꯕ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯨ ꯆꯥꯛ ꯂꯥꯝꯃꯦꯅ ꯇꯧꯈꯠꯂꯛꯑꯦꯕ ꯍꯧꯖꯤꯛꯁꯦ ꯄꯨꯡ ꯀꯌꯥꯅꯣꯝ ꯇꯥꯈ꯭ꯔꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯨꯒꯤ ꯆꯥꯛ ꯂꯥꯝꯃꯦꯅ ꯇꯧꯔꯦ ꯑꯗꯨ ꯄꯤꯖꯈ꯭ꯔꯒꯦ ꯉꯁꯤꯗꯤ ꯇꯦꯁꯁꯦ ꯇꯧꯍꯜꯂꯔꯣꯏ ꯑꯩꯈꯣꯏ ꯃꯥꯗꯣ ꯍꯣꯏ ꯇꯧꯕꯕꯨꯗꯤ ꯇꯦꯡꯀꯣꯠ ꯃꯆꯥ ꯑꯃꯗ ꯇꯧꯍꯜꯂꯛꯑꯒꯦꯕꯀꯣ ꯍꯥꯏꯗꯤ ꯉꯁꯤꯗꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯃꯥꯒ ꯃꯨꯛꯕꯥꯡ ꯑꯃ ꯇꯧꯔꯛꯑꯣ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯁꯤꯗ ꯇꯧꯔꯒꯦꯕ ꯑꯩꯈꯣꯏ ꯃꯥꯗꯤ ꯌꯦꯟꯁꯨ ꯆꯥꯗꯕꯅꯤꯅ ꯁꯤꯗ ꯍꯥꯏꯗꯤ ꯁꯤꯒꯤ ꯂꯩꯋꯥꯁꯤꯡꯁꯨ ꯁꯤꯃꯅꯦ ꯑꯗꯩꯗꯤ ꯀꯥꯡꯒꯧꯗꯨꯃꯅꯦ ꯁꯒꯣꯜꯍꯋꯥꯏ ꯄꯥꯟ ꯊꯣꯡꯕꯗꯣ ꯑꯗꯨꯗꯨꯃꯅꯦ ꯇꯧꯔꯒ ꯐꯖꯅ ꯆꯥꯃꯤꯟꯅꯔꯛꯑꯒꯦ ꯃꯌꯥꯝ ꯌꯥꯏꯗꯅꯀꯣ ꯑꯍꯥꯎꯕꯗꯨꯅ ꯀꯣꯟꯅ ꯑꯩꯈꯣꯏ ꯃꯥꯒꯗꯤ ꯑꯍꯥꯎꯕ ꯀꯌꯥ ꯆꯥꯕ ꯌꯥꯔꯣꯏꯗ ꯑꯩꯈꯣꯏ ꯃꯥꯗꯤ ꯀꯩꯅꯣꯅꯦꯕ ꯉꯥꯕꯨꯗꯤ ꯆꯥꯕꯀꯣ ꯑꯗꯨ ꯌꯦꯟꯗꯤ ꯆꯥꯗꯦꯕ ꯍꯣꯏ ꯉꯥ ꯊꯣꯡꯕ ꯀꯥꯟꯗꯁꯨ ꯆꯥꯃꯤꯟꯅꯔꯛꯀꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯛꯂꯨꯛ ꯑꯃ ꯁꯦꯝꯖꯔꯛꯑꯒꯦ ꯑꯗꯣ ꯁꯤ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯏꯚꯦꯟ ꯏꯃꯣꯏꯅꯨꯒꯤ ꯆꯥꯛ ꯍꯥꯟꯅ ꯀꯠꯂꯨꯈꯤꯒꯦꯀꯣ ꯏꯟꯖꯥꯡꯁꯦ ꯍꯥꯞꯆꯔꯛꯑꯒꯦꯕꯀꯣ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧ ꯍꯥꯏꯕꯗꯣ ꯄ꯭ꯂꯦꯠ ꯑꯅꯧꯕ ꯑꯃ ꯁꯤꯜꯂꯣ ꯍꯥꯏꯕꯗꯨꯗ ꯑꯅꯧꯕ ꯑꯃ ꯁꯤꯜꯂꯕꯅꯦ ꯑꯃ ꯂꯩꯖꯔꯕꯗꯤꯀꯣ ꯑꯉꯧꯕ ꯄ꯭ꯂꯦꯠꯇꯣ ꯂꯩꯕꯒꯤ ꯊꯤꯕꯅꯦꯕ ꯑꯩꯗꯣ ꯊꯤꯕꯅꯦ ꯑꯗꯣ ꯐꯪꯗꯔꯦ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯣ ꯆꯥꯛ ꯂꯥꯝꯃꯦꯅ ꯇꯧꯔ ꯂꯩꯔꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯍꯣꯕꯦ ꯇꯧꯔꯦ ꯍꯥꯏꯅ ꯁꯤꯁꯦ ꯑꯃ ꯍꯥꯏꯅ ꯇꯧꯔꯒꯦ ꯑꯗꯨꯗꯨꯒ ꯅꯥꯀꯟꯗ ꯉꯁꯥꯏꯒꯤ ꯃꯣꯔꯣꯛ ꯃꯦꯠꯄꯗꯣ ꯑꯗꯨꯗꯣ ꯑꯃ ꯀꯩꯅꯣꯗꯣ ꯉꯁꯥꯏꯒꯤ ꯂꯩꯋꯥ ꯁꯤꯡꯖꯨꯗꯣ ꯑꯗꯨꯗꯣ ꯑꯃ ꯍꯥꯞꯆꯔꯒꯦ ꯍꯥꯏꯅ ꯈꯔ ꯍꯥꯞꯄꯦꯀꯣ ꯑꯗꯨꯒ ꯁꯤ ꯈꯔ ꯆꯥꯏꯖꯔꯒꯦ ꯑꯗꯨꯁꯨ ꯈꯔ ꯆꯥꯏꯖꯔꯒꯦ ꯑꯗꯨꯒ ꯀꯥꯡꯒꯧꯗꯣ ꯑꯗꯨꯁꯨ ꯍꯥꯞꯄꯒꯦ ꯀꯥꯡꯒꯧꯁꯤꯅ ꯁꯤ ꯃꯌꯥꯏꯁꯤꯗ ꯑꯣꯏꯅ ꯍꯥꯞꯄꯒꯦꯀꯣ ꯀꯥꯡꯒꯧ ꯍꯥꯏꯅ ꯍꯥꯞꯄꯦ ꯑꯗꯣ ꯍꯥꯎꯗꯧ ꯃꯥꯜꯂꯤ ꯃꯥꯟꯗꯦ ꯍꯥꯏꯕꯤꯔꯛꯑꯣ ꯌꯥꯝꯗꯤ ꯍꯥꯎꯗꯣꯏꯅꯤꯀꯣ ꯃꯁꯛꯁꯦ ꯌꯥꯝ ꯐꯖꯕꯅꯦ ꯌꯦꯡꯕꯤꯌꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯁꯤꯒꯤꯗꯤ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯚꯤꯗꯤꯑꯣꯁꯤꯅ ꯑꯗꯣꯝꯗ ꯈꯔ ꯀꯥꯟꯅꯩ ꯈꯜꯂꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯗꯨꯒ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯥꯗꯣ ꯇꯦꯁ ꯇꯧꯍꯟꯁꯤꯔ ꯇꯧꯍꯜꯂꯣꯏꯁꯤꯔ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯁꯤꯒꯤ ꯆꯥꯕꯒꯤ ꯃꯨꯛꯕꯥꯡꯗꯣ ꯑꯗꯨꯗ ꯑꯣꯏꯅ ꯍꯥꯞꯆꯔꯛꯑꯒꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯆꯥꯛ ꯁꯠ ꯄꯤꯖꯊꯣꯛꯈ꯭ꯔꯒꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ